Miyambu Lanna Puba Yaba Advertisement Thingnaba Policy Semkhre Oida Padaba Advertisement Toubasing Lakh Faoba Fine Thihangadouri Social Media the Miyambu Lanna Humduna Puba Yaba Advertisement Toubasing ase Lakh Sinanaba Center Langakna Kanglo nama Semkhre Loina na Kanglo Nasibu Tugairak Pasing Lupa Lakh Faoba Fine Oina Thihangadouri Agency gi Pauna Hai Langak na Sangsilakliba Khongthang ase Lamda Masida Miyambu Lanna Lamjing Bayaba Advertisement kaya social media ki khutangda chatharakpaga loinana consumer singi interest ngakna thamnabagi damak lawkhalakpa khongthang gi saruk amane thausil asigi makada social media influencer singna pothok service natraga scheme sing advertisement tawba matamda maduga mari leinaba machak sing khudol pot sing hotel accommodation equity discount amasung mana mathum sing mariksum na hapkadabane Masi haptaba singi mathakta akanba legal action lawkhat kaneng makoina madu utpa matamda yamna laiba mawongda mayek sengna miyam khangan gadabane kanagumba na anoba kanglo nasibu thugairak patarabade The Consumer Protection Act 2019 ge makhada sairak phangane Central Consumer Protection Authority CCPA na port sing adu sariba advertise tawriba sing amasung Madubu miyam da thagaliba singi mathakta lupa lakh tara Faoba fine oina thihanba yai maduda lepta bataraba makha tarak poina amuga na kanglon thugaidabade lupa lakh Faoba fine thihanbagi wafam yaure loina na CCPA na advertisement adubu thagaliba sing adu Miyambu Lanna lamjing nabagi damak sahi ama Faoba madugi thabak thauram sing athingba thambaga loina na makha ta na satharabade sahi ahum Faoba thingba yai haibasu yaure kanglon na si lauk thokladuna Consumer Affairs Secretary Rohit Kumar Singhana hai kanglo na si CCPA gi makada sanahan baga loina na sasinaba advertisement dagi consumer sing bungak thong na belambi piga nei kumjali singani kungani thoida social media influencer sing ge market asi lupa crore lising amaga chaniga humbudraga manga oirambadagi kumjali singani kunga mangada lupa crore lisingani ga chanipan oigani hai na pana re social media gi khuthangda Miyambu humduna pubagi chang leptana wangkhalakpana Miyambu Lanna Puba Yaba Advertisement sing ase thingbagi tangai fadaba lakle hai ke CCPA gi Chief Commissioner Nidhi Khare na hai advertisement da mari laina ba masak sing yahon baga loina na maduna piga da bakana ba masung incentive na chingba khaktamak ohel loidaba ne anoba kanglo na sina kari kare advertisement tawba matamda yahon gane karamba matamda karamba mawong da hapkani haiba wafam palle haujik lakle ba wafam ase consumer singi right to know asine Maram asine advertisement tawriba sing amasung advertiser sing aduna thamoi sing na miyam laina khangba yaba mawongda makoi na pot laidringai da khangba yana ba mawongda thagat kadaba nei kanglo na sing ngak taba thengnarabade logi makhada makoi cherak phanggadoriba nei miyam na mari lena ba singda logi oiba thabak sing paikhana ba mateng loba yabagi khudong saba pi de center ki khongthang asibu nutrition advocacy in public interest na taram na okpaga loina na masina advertisement tawba matamda Miyambu Lanna lamjing ba thingbaga loina na manung mapan phawbu mawongda advertisement adu miyam da khangan bangam gani haina su pawasina makha tare aroi bada tabi di bapum namak po thagat chare